Makal Makal Manipur. mayam ge nungai na bagi damak laijari ba makhal mathel manipuri channel na mayam boi koknona khoromjari ngasi amuk mayam mafam da manipuri horror story amamuk puduna lakjari horror story asigi maming khongthangi makhol hari wari macha asi hingliba amadi sikraba kanagumbi amataga mari lenajadi aibana wakhana sakachaduna ijaba wari machani hojik mayam da khudol tamjari manipuri horror story khongthangi makhol numit adu nong yam kanna tari nuksitsu kanna sitli thoiba phamungda yamna nungaina tumli matam aduda nongna kanna khaglakpagi khonjalda thoiba mikap khangthok thoi matamdu nongdi lepkhre aduga nuksiti kanna adumak sitli tanjaduda thoiba makhong kanna hamninglakhi matamduda thoibana khalli as nongna nong tabasida khongsisu kanna hamninga ene talleda asumna murum sonduna thoiba phamungdagi hagulaktuna magi kadagi thoglai thoibana thong hangdokpagi khonjal tabada thoibagi mamana ibungo kadaidano haina hairakhi matam aduda thoibana khong hamuge tawbani ma haina khumki adudagi mamado hoi haiduna lehore thoibasu toilet lomda satin ama paiduna khong hamba lai matamdu ahingi pung ama tarakpada ngairi thoibana toilet ta khong hamlingai toilet adugi wangmada mi ama chatpagi makholgumba ama taki thoibadu mana pariba phondu isai hauna thagatli aldugi ngahak leiraga hui singna kanna khongnarakhi thoibadu isai muthatuna ngahak tuminna lei karomdagi no khangde mana makhong hamliba toilet adugi hek manakta hui khara kanna chingnarai thoibadu khangprek hek khangi thoibana hai huin he haiduna koilau lauki adudagi chiknaramba huisingdo ngarang gangnaraga tuminna amuk laikhre thoibadu makhong hampham khangdabadagi loisanduna thorakle thoibana tholakpada kanamata lairamde thoibana khalli hojikta hui chikna khiba daine swai sida horiba napi singsisu karimta tudene yam hainabu chikneine pochai sohanlamdene asumna thoiba imungda changage khanduna mana porakpa satin adu thirai ngasai mana toilet changam daida toilet ki thongjin mapana thalambani thoibana khalli kainone aibo swasida thanamba daine laina chenkhra jala satin dubo nonga tabasida asumna thoibana toilet adugi akoibadu koyeng yengduna satin adu koithi thiki tanja aduda nongsu amuk taba horake thoibana khalli as nongalaga kona thirageda hojiki hui singduna chiknabaduda chenthokhraba jala khangde asumna thoiba imungda changaktuna magi kada changduna phamungda hipthakre matamduda thoibana khalli ngasai mi ama chatpagi makhol ama takhibadu kana oira janone as khangdrera hui ojaramani asumna khanduna thoiba tumthakre mathangi nongalakpada thoibagi mamanaba koirengna walking chenabagi hogdokhi thoibasu hogatuna koirenga punna walking chenki asumna chelakpana mokhoigi mamang lerak chaurakle matamduda thoibana koirengda harai mataw ngara aine toilet khong hamba chatpaneba nong yam kana taramaga hangkhibaido aduga aina khong hamingaida mapandami ama chatpagi makholgumba ama takhibako adai aise chinglaudana ne phondo isai phunda leikhatlaga leire adai tumin laikre aduga aigi hek inakta hui kana jingnire inemi ai khangprek hek khangba adagi ai khong hambam khangdadana thorae aduga amu satil leramdrabanemi ai kibama yawshalabanemi adai imung das parap changaga adum tumme berani hengarangdi mataw matamduda ngasaidagi wari tariba koirengna hairai yam nungai mataw nangi phunga warido hingchabi tholakpagi matangdo libiro matamduda thoibana mataw phagi male aina haise asengbane matamduda koirengna ha asengbairo aidi amangbai malure asumna koireng amadi thoiba walking chenki asumna matam khara haukhre nongma amuk thoiba magi yumgi mamangi lambigi matai oirapna
ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯔꯣꯁꯤꯇꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯦ ꯔꯣꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯗꯥꯊꯣꯏ ꯅꯪꯅ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯅꯥꯒ ꯀꯩꯗꯧꯔꯤꯅꯣꯕ ꯊꯣꯏꯕꯅ ꯈꯨꯝꯃꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕꯁꯦ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯩꯌꯦ ꯑꯗꯨꯒꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯊꯨꯡꯅꯅꯕ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯗꯦ ꯑꯩꯅ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯕꯥꯅꯤ ꯊꯨꯡꯅꯅꯕꯅꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯦ ꯑꯗꯨꯗꯒꯤ ꯔꯣꯁꯤꯇꯥꯅ ꯈꯨꯝꯃꯛꯏ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯂꯩꯔꯒꯦ ꯗꯥ ꯑꯃꯨꯛ ꯉꯟꯅ ꯑꯣꯐꯂꯥꯏꯟ ꯂꯩꯔꯣꯀꯣ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁ ꯅꯨꯡꯁꯤꯕꯤꯌꯦ ꯅꯪ ꯃꯔꯩꯗꯨ ꯍꯧꯔꯛꯑꯕ ꯑꯩ ꯁꯣꯝꯗ ꯒꯦꯝ ꯁꯥꯟꯅꯕꯩꯅꯦꯕ ꯅꯪ ꯁꯥꯎꯅꯦꯅ ꯍꯥꯏꯗꯕꯅꯦꯕ ꯔꯣꯁꯤꯇꯥꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯈꯪꯉꯦ ꯑꯩ ꯉꯍꯥꯟꯅ ꯈꯪꯉꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯇꯨꯝꯕꯗꯤ ꯐꯩꯀꯣ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯔꯣꯁꯤꯇꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ ꯊꯣꯏꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯊꯣꯏꯕꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗꯁꯨ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯈꯤ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯐꯠ ꯂꯥꯎꯅ ꯇꯨꯡꯗ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ ꯃꯗꯨꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯊꯣꯏꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯊꯣꯏꯕꯅ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯈꯤꯕꯗꯨꯗ ꯔꯣꯁꯤꯇꯥꯅ ꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦꯅꯦ ꯔꯣꯁꯤꯇꯥꯅ ꯗꯥ ꯕꯠ ꯑꯣꯏꯖꯔꯝꯅꯤꯀꯣ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯃꯗꯨꯗ ꯊꯣꯏꯕꯅ ꯔꯣꯁꯤꯇꯥ ꯑꯁꯦꯡꯕꯩꯅꯤ ꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯟꯗꯛ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯐꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯒꯦ ꯅꯪꯁꯨ ꯇꯨꯝꯃꯣ ꯃꯇꯝꯗꯨꯗ ꯔꯣꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯗꯥ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭रीꯝ ꯊꯣꯏꯕꯁꯨ ꯑꯣꯀꯦ ꯕꯦꯕꯤ ꯁ꯭ꯋꯤꯠ ꯗ꯭रीꯝ ꯑꯁꯨꯝꯅ ꯊꯣꯏꯕꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯇꯨꯡꯃꯥꯡ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯊꯣꯏꯕꯅ ꯎꯈꯤ ꯑꯗꯨꯗꯒꯤ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯅ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗ ꯎꯔꯛ ꯑꯣꯏꯅ ꯇꯧꯕ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯃꯗꯨꯗꯒꯤ ꯊꯣꯏꯕ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯈꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯊꯣꯡꯖꯤꯟꯂꯣꯝꯗ ꯆꯪꯉꯛꯄꯗ ꯊꯣꯡꯖꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯉꯍꯥꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯐꯝ ꯈꯪꯈꯤꯗ꯭ꯔꯕ ꯁꯥꯇꯤꯟ ꯑꯗꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯩꯔꯝꯈꯤ ꯊꯣꯏꯕ ꯌꯥꯝ ꯀꯤꯁꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯊꯣꯏꯕꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯏꯃꯨꯡꯗꯒꯤ ꯃꯃꯥꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯊꯣꯏꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯊꯣꯡꯗ ꯀꯟꯅ ꯊꯤꯟꯕ ꯅꯤꯛꯄ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯁꯥꯇꯤꯟ ꯑꯗꯨ ꯃꯥꯅ ꯊꯣꯡ ꯅꯤꯛꯄꯗꯨꯗ ꯁꯥꯇꯤꯟ ꯑꯗꯣ ꯃꯉꯣꯟꯂꯣꯝꯗ ꯇꯨꯁꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯊꯣꯏꯕꯗꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯃꯒ ꯋꯥꯟꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕ ꯃꯇꯩꯃ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯕꯨ ꯂꯥꯏꯀꯠꯅꯔꯤ ꯃꯇꯝꯗꯨꯗ ꯃꯩꯁꯨ ꯂꯥꯛꯂꯦ ꯊꯣꯏꯕꯒꯤ ꯃꯇꯩꯃ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯗꯣ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯊꯣꯏꯕꯕꯨ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯅꯪꯒꯤꯁꯤꯕꯨ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯂꯝꯕꯤꯗ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯁꯥꯇꯤꯟꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯍꯥꯟ ꯑꯩꯅ ꯈꯣꯡ ꯍꯥꯝꯕ ꯆꯠꯄꯗ ꯄꯨꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯩꯔꯝꯗꯦ ꯉꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯁꯥꯇꯤꯟꯁꯤꯔꯣ ꯉꯁꯥꯏ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯤꯡꯒꯣꯜꯗ ꯍꯋꯥꯏ ꯍꯦꯛꯄ ꯊꯣꯛꯄꯗ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕꯗꯒꯤ ꯄꯨꯔꯛꯄꯅꯤꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯄꯨꯗꯧ ꯂꯩꯔꯦ ꯁꯥꯇꯤꯟꯁꯦ ꯍꯥꯏꯗꯅ ꯊꯣꯡꯖꯤꯟꯄꯥꯜ ꯑꯁꯤꯗ ꯉꯥꯔꯝꯕꯅꯤ ꯑꯗꯒꯤ ꯑꯩꯗꯤ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ ꯑꯗ ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯊꯅꯝꯃꯦꯗꯅ ꯑꯗꯣ ꯁꯥꯇꯤꯟꯁꯤꯅ ꯀꯩꯗꯧꯔꯕ ꯍꯥꯏꯅ ꯃꯃꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯩꯅ ꯏꯃꯥꯗ ꯊꯣꯡ ꯍꯥꯡꯉꯣꯅ ꯀꯧꯔꯤꯉꯩꯗ ꯁꯥꯇꯤꯟꯁꯦ
ꯑꯩꯉꯣꯟꯗ ꯇꯨꯁꯤꯜꯂꯛꯏꯅꯤꯅꯦ ꯃꯇꯝꯗꯨꯗ ꯊꯣꯏꯕꯒꯤ ꯃꯇꯩꯃ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯊꯣꯡ ꯍꯥꯡꯉꯣꯅ ꯅꯤꯛꯄꯗꯨꯗ ꯇꯨꯔꯛꯄ ꯑꯣꯏꯔꯝꯅꯤꯍꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯏꯃꯨꯡꯗ ꯆꯪꯅꯔꯛꯑꯦ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯥꯇꯤꯟ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯈꯣꯜꯗ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯉꯁꯥꯏ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯪꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯅꯦ, ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯕꯅꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯣꯏꯔꯦꯡꯅ ꯊꯣꯏꯕꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯣꯏꯔꯦꯡꯗ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯅꯣꯡ ꯉꯥꯜꯂꯕꯣ? ꯑꯩꯗꯤ ꯅꯣꯡ ꯉꯥꯟꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, ꯈꯪꯉꯣꯏ, ꯃꯤ ꯈ꯭ꯋꯥꯏꯗꯤ ꯕꯨꯠꯀꯨꯝꯕ ꯍꯦꯂꯣꯏꯒꯨꯝꯕ ꯑꯣꯛꯅꯩꯌꯦ, ꯅꯪꯗꯤ ꯉꯔꯥꯡ ꯁꯥꯇꯤꯟ ꯀꯣꯛꯅꯩ ꯍꯥꯏꯔꯤꯅꯦ, ꯂꯣꯏꯔꯦꯍꯦꯕꯣ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯑꯁ ꯌꯥꯔꯦꯍꯦ, ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯅꯪ ꯈꯪꯄꯣꯟꯇꯦ꯫ ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯃꯇꯥꯎ ꯀꯩꯗꯧꯔꯤꯅꯣꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯃꯥꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯣꯏꯔꯦꯡꯅ ꯇꯥꯕ ꯌꯥꯕ ꯇꯥꯔꯒ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯅꯍꯥꯟ ꯅꯪꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥꯔꯣ ꯉꯁꯤꯒꯤꯁꯤꯅ? ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯕꯨꯠꯅꯣ? ꯅꯪ ꯁꯨꯕ ꯀꯤꯃꯜꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯉꯔꯥꯡ ꯃꯣꯡꯁꯣꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯃ ꯃꯥꯏꯃꯨꯅꯤꯅꯦ, ꯃꯥꯅꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯧꯋꯦ, ꯅꯪ ꯉꯔꯥꯡ ꯃꯥ ꯎꯕꯗ ꯊꯣꯡꯒꯥꯜꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯅꯦ꯫ ꯃꯥꯃ ꯃꯥꯏꯃꯨꯅ ꯇꯝꯕꯗ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡꯅ ꯊꯣꯏꯕꯗ ꯃꯥꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯗꯨ ꯃꯥꯃ ꯃꯥꯏꯃꯨꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯗꯨꯡ ꯆꯠꯈꯤꯗꯨꯁꯨ ꯃꯥꯃ ꯃꯥꯏꯃꯨ ꯑꯣꯏ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯍꯣ ꯑꯗꯨꯅ ꯕꯨꯠꯅꯤꯗꯅ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯗꯦꯍꯦ, ꯅꯣꯛꯏꯅꯦꯅ ꯍꯨꯏ ꯍꯧꯗꯣꯡ ꯆꯤꯡꯅꯕ ꯍꯦꯛ ꯃꯥꯟꯈꯩ꯫ ꯊꯣꯏꯕꯅ ꯁꯥꯎꯕꯗꯨꯗ ꯀꯣꯏꯔꯦꯡꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯣꯏꯔꯦꯡ ꯍꯣꯏꯗ ꯊꯕꯛ ꯑꯃ ꯆꯠꯅꯅꯕ ꯊꯣꯏꯕꯅ ꯀꯣꯏꯔꯦꯡꯕꯨ ꯍꯧꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯊꯣꯏꯕꯒꯤ ꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯗꯥ ꯊꯣꯏ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯏ꯫ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯕꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯤ ꯎꯏ꯫ ꯑꯁꯨꯝꯅ ꯃꯤ ꯑꯃ ꯆꯪꯈꯤꯕ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯊꯣꯏꯕꯅ ꯂꯩꯔꯤꯉꯩ ꯀꯣꯏꯔꯦꯡ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯣꯝꯗꯒꯤ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯈꯤ꯫ ꯊꯣꯏꯕꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯎ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯏꯉꯛ ꯉꯛꯄ ꯃꯇꯧꯗꯨꯗ ꯀꯣꯏꯔꯦꯡꯅ ꯃꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯗꯥ ꯊꯣꯏ ꯍꯥꯏꯅ ꯃꯤ ꯑꯃꯅ ꯀꯧꯔꯛꯑꯝꯕꯅꯦ, ꯑꯗꯣ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯃꯤ ꯑꯃꯗꯤ ꯆꯪꯈꯤ, ꯃꯥ ꯑꯣꯏꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, ꯃꯤ ꯑꯣꯏꯔꯝꯒꯅꯤꯗ, ꯑꯗꯣ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ ꯍꯥꯏꯅ ꯀꯣꯏꯔꯦꯡꯅ ꯍꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯁꯦꯅ ꯅꯪ ꯍꯧꯕ ꯂꯥꯛꯏꯅꯦ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ? ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯣꯂꯣꯝ ꯂꯩꯒꯦꯅ ꯊꯣꯛꯂꯛꯄꯅꯤꯅꯦ, ꯑꯗꯣ ꯅꯪ ꯊꯕꯛ ꯆꯠꯅꯦꯗꯣ ꯀꯥꯏꯗꯅꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯏꯕ ꯊꯕꯛ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕ ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ ꯊꯕꯛ ꯍꯜꯂꯛꯄꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯕꯣꯏꯆꯥꯅ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯎꯈꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯕꯣꯏꯆꯥꯕꯨ ꯒꯥꯔꯤ ꯈꯥꯝꯅꯕ ꯍꯥꯏꯈꯤ꯫ ꯕꯣꯏꯆꯥꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯂꯥꯛꯑꯣ ꯃꯊꯛ ꯈꯨꯟꯗ ꯃꯦꯂꯥ ꯇꯧꯔꯤꯌꯦ, ꯌꯦꯡꯉꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕ ꯑꯃꯗꯤ ꯀꯣꯏꯔꯦꯡꯁꯨ ꯍꯣꯏ ꯌꯥꯏꯅꯦ ꯃꯇꯥꯎ ꯍꯥꯏꯗꯨꯅ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯦꯂꯥ ꯌꯦꯡꯂꯤꯉꯩ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯦꯂꯥ ꯇꯧꯕꯗꯣ ꯇꯣꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯦꯂꯥ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯝꯗꯨ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ꯫ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯊꯣꯏꯕ, ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯕꯣꯏꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯕꯥꯏꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯈꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯒꯤ ꯕꯣꯔꯥ ꯌꯣꯟꯕꯤꯗꯨꯗꯤ ꯐꯖꯩꯍꯦ, ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯔꯣꯁꯤꯇꯥꯒ ꯂꯣꯏ ꯀꯥꯎꯒꯦ ꯇꯧꯏꯍꯦ꯫
ꯊꯣꯏꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯆꯥ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯏꯉꯛꯉꯛꯏ ꯑꯗꯨꯒ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯊꯣꯏꯕ ꯉꯁꯥꯏ ꯕꯣꯔꯥ ꯌꯣꯟꯕꯗꯨꯗꯤ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯪ ꯅꯃꯤꯠꯇꯨꯕꯨ ꯕꯦꯇ꯭ꯔꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯏꯆꯥꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯃꯇꯥꯎ ꯊꯣꯏꯕ ꯅꯪ ꯅꯃꯤꯠꯇꯨꯕꯨ ꯅꯨꯄꯤꯗ ꯎ ꯂꯩꯔꯕꯣ ꯑꯁꯨꯝꯅ ꯕꯣꯏꯆꯥꯒ ꯀꯣꯏꯔꯦꯡꯒ ꯅꯣꯛꯈꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯕꯣꯏꯆꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯃꯇꯥꯎ ꯑꯅꯤ ꯒꯥꯔꯤꯁꯦ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯦꯅꯦ ꯌꯨꯝꯁꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ ꯀꯔꯝꯗꯤ ꯇꯧꯅꯤ ꯏꯟꯕ ꯇꯥꯔꯦꯗꯅ ꯒꯥꯔꯤ ꯃꯄꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯣꯏꯕꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯈꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯅꯊꯟꯇ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯂꯤꯗꯨꯕꯨ ꯀꯤꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯤꯗꯦꯗ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗꯨꯗ ꯕꯣꯏꯆꯥꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯗꯒꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯏꯕꯅ ꯕꯣꯏꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈꯤ ꯃꯇꯝꯗꯨꯗ ꯕꯣꯏꯆꯥꯅ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯅꯨꯄꯤꯁꯤꯒꯤ ꯃꯈꯣꯡꯁꯦ ꯀꯩꯅꯣꯁꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯕꯥꯏꯛꯀꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯟ ꯑꯗꯨꯗ ꯎꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯣ ꯈꯨꯅꯤꯡ ꯈꯨꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯜꯂꯝꯕꯗꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯀꯤꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯈꯨꯗꯛꯇ ꯋꯥꯟꯊꯈ꯭ꯔꯦ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯣꯏꯔꯦꯡ ꯍꯣꯏꯗ ꯂꯩꯔꯝꯈꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯕꯣꯏꯆꯥꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯄꯨꯟꯅ ꯂꯩꯔꯝꯈꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗ ꯊꯣꯏꯕ ꯑꯃꯗꯤ ꯕꯣꯏꯆꯥ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯝꯗꯧꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯃꯇꯝꯗꯨꯗ ꯀꯣꯏꯔꯦꯡꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯅꯔꯦꯟꯗ꯭ꯔ ꯈꯣꯏꯅ ꯃꯦꯂꯥ ꯌꯦꯡꯕ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯅꯣꯏꯕꯨ ꯌꯨꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤꯅꯦ ꯑꯗꯨꯒ ꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏꯀꯠꯅꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯈꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯕꯨ ꯂꯥꯏꯀꯠꯅꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯈꯤ 이붕어 ꯅꯪꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦꯅꯦ ꯅꯪꯅ ꯍꯦꯛ ꯅꯪꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯕꯒꯨꯝ ꯇꯧꯏ ꯍꯥꯏꯔꯤꯕꯗꯣ ꯊꯋꯥꯏ ꯑꯁꯤꯅꯅꯤꯅꯦ ꯑꯗꯨꯕꯨ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯂꯩꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯂꯩꯈꯥꯏ ꯇꯧꯕꯤꯔꯝꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯕꯤꯗꯨꯅ ꯊꯣꯏꯕꯗ ꯌꯦꯠꯂꯝꯕ ꯊꯋꯥꯏ ꯑꯗꯣ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯗꯒꯤ ꯊꯣꯏꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ